ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯄꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯁꯝꯅꯔꯒ ꯄꯣꯛꯂꯛꯄ ꯌꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯃꯛ ꯈꯥꯏꯗꯣꯛꯅꯗ꯭ꯔꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯝꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯅꯤ ꯈꯥꯏꯗꯣꯛꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯕꯁꯨ ꯑꯉꯥꯡ ꯑꯅꯤꯃꯛ ꯍꯤꯡꯕꯒꯤ ꯆꯥꯟꯁꯇꯤ ꯑꯣꯟꯊꯣꯛꯅ ꯅꯦꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯅꯩ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯗꯥꯛꯇꯔ ꯑꯃꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ, ꯖꯦꯔꯣꯗ ꯐꯪꯉꯒ ꯂꯥꯛꯄ ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯉꯥꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯀꯌꯥꯅ ꯄꯥꯏꯕꯗ ꯀꯤꯅꯔꯕ ꯀꯦꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯦꯡꯁꯟꯕꯤꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯤꯐꯇꯦꯗ ꯍꯦꯟꯁ: ꯗ ꯁ꯭ꯇꯣꯔꯤ ꯑꯣꯐ ꯕꯦꯟ ꯀꯥꯔꯜꯁꯟ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯁꯄꯤꯇꯥꯜ ꯖꯣꯟ ꯍꯣꯞꯀꯤꯟꯁ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅꯤ꯫ ꯑꯗꯨꯒ ꯖꯔꯃꯅꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅ ꯃꯆꯥ ꯐꯪꯖꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯤꯕ ꯅꯍꯥ ꯑꯣꯏꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯗꯤ ꯗꯣꯛꯇꯔꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯁꯝꯖꯟꯅꯔꯒ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯤ꯫ ꯔꯤꯄꯣꯔꯠ ꯇꯥꯔꯕ ꯃꯇꯝꯗꯅ ꯑꯉꯥꯡ ꯃꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯉꯛꯄ ꯑꯃꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯦꯔꯦꯁ ꯃꯄꯥꯟꯗ ꯐꯥꯎꯕ ꯂꯦꯞꯄꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯃꯇꯩ ꯃꯅꯥꯎ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩꯗ ꯅ꯭ꯌꯨꯔꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯔꯨꯕ ꯀꯦꯁ ꯑꯃꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯁꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯂꯒꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯈꯔ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯃ ꯖꯔꯃꯅꯤꯗ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯀꯣꯛ ꯁꯝꯖꯟꯅꯔꯒ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ꯫ ꯑꯗꯨꯅ ꯖꯔꯃꯅꯤꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯔꯣ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯦꯁ ꯑꯁꯤ ꯅꯉꯣꯟꯗ ꯑꯈꯟꯅꯅ ꯔꯤꯐꯔ ꯇꯧꯔꯛꯂꯦ꯫ ꯃꯀꯣꯛ ꯁꯝꯅꯔꯒ ꯄꯣꯛꯂꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤꯃꯛ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯀꯣꯛ ꯁꯝꯅꯔꯒ ꯄꯣꯛꯂꯛꯄ ꯀꯦꯁ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯨꯕ ꯀꯦꯁꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯁꯤꯒꯅꯤ꯫ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯛꯁ ꯈꯨꯗꯤꯡꯃꯛ ꯖꯔꯃꯅꯤꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯖꯔꯃꯅꯤꯗ ꯃꯀꯣꯛ ꯁꯝꯅꯔꯒ ꯄꯣꯛꯂꯛꯈꯤꯕ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯈꯥꯏꯗꯣꯛꯅꯗꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯞꯄꯒꯇ ꯂꯩꯔꯒꯅꯤ, ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯔꯣꯏ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯣꯏꯔꯅꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯒꯤ ꯅꯨꯄꯤ ꯀꯦꯟꯗꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯐꯥꯏꯕꯣꯛ ꯑꯅꯤꯃꯛ ꯈꯥꯏꯗꯣꯛꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯅꯪꯅ ꯇꯧꯗꯣꯏꯔꯥ? ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅꯁꯨ ꯌꯥꯝꯅ ꯋꯥꯖꯅ ꯈꯨꯝꯂꯛꯏ ꯑꯁꯤꯒꯨꯝꯂꯕ ꯀꯦꯁ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯃꯛ ꯍꯤꯡꯈꯤꯕ ꯀꯦꯁ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯖꯔꯃꯅꯤꯗ ꯃꯀꯣꯛ ꯁꯝꯅꯕ ꯐꯥꯏꯕꯣꯛ ꯑꯉꯥꯡ ꯑꯅꯤꯗꯣ ꯌꯦꯡꯅꯅꯕ ꯂꯥꯛꯈꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯎꯕ ꯃꯇꯝꯗ ꯋꯥꯖꯔꯕ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯌꯦꯡꯂꯛꯈꯤ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯁꯨ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯀꯣꯛ ꯁꯝꯅꯕ ꯐꯥꯏꯕꯣꯛ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡ ꯈꯣꯠꯇꯨꯅ ꯁꯥꯟꯅꯖꯕ ꯐꯥꯎ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯔꯤ꯫ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯔꯨꯔꯒ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯤ ꯐꯥꯎꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯃꯃꯥꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯩꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯅꯤꯁꯨ ꯌꯥꯎꯔꯅꯤ ꯈꯜꯂꯨꯕꯗ ꯁꯤꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯃꯁꯛꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯉꯥꯡ ꯃꯄꯥꯅ ꯑꯃꯨꯛ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯏꯆꯥ ꯀꯜꯂꯨꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯗ ꯍꯪꯕꯤꯒꯅꯨ, ꯏꯆꯥ ꯑꯅꯤꯃꯛ ꯀꯟꯕꯤꯌꯨ꯫ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯀꯌꯥꯠ ꯑꯣꯔꯒꯥꯟꯁꯤꯡꯗꯤ ꯁꯝꯅꯗꯦ, ꯁꯝꯅꯔꯤꯕ ꯍꯥꯏꯕ ꯃꯀꯣꯛ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯀꯣꯛ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯔꯠ ꯁꯝꯅꯔꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯍꯧꯔꯕ ꯃꯇꯨꯡ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯟ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯈꯪꯒꯅꯤ꯫ ꯑꯉꯥꯡ ꯃꯄꯥꯅ ꯑꯃꯨꯛ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯅꯤ? ꯕꯦꯟꯖꯥꯃꯤꯟꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯁꯥꯗ ꯏ ꯌꯥꯝꯅ ꯌꯥꯎꯗꯦ꯫
aduna operation manungda angang gi masadagi I khara yamna thokrabadi angang animak sigali aduna angang animak kange harabadi operation manungda angang gi masadagi I yamna thoktanaba anauba procedure ama thidaba yaroi angang gi masadagi I yamna thohandanaba procedure adu hek phangbaga operation tawa yarani mama mapana wajariba angang anina yamna wana leiriba matawdu ururaga Benjamin gi thamudadi makoi gi damakta mateng panlingba phawki adubu mateng pangning hadunasu ilaila ne hekta tawba yaba operation amadi oidri mathangi sendana Benjamin mayumda halaklaga macha singbu nuksina yengli mahaksu mapa ama oina macha gi nuksiba karino haiba chap chana khangi aduna macha sing ururaga Dr. Benjamin Germany da lehoriba wajaraba mama mapani dugi mateng panglage hana mabuning da lepkhre mathangi sendana Dr. Benjamin Dr. Harris ki manakta laklaga hairi phaibo ani khadona bi operation do ai oina tawrage Dr. Harris na yamna haraujana hairi adu eragadi makoi ani gi operation si tha amagi matungna tawnanaba Germany da pau pikhrage Dr. Benjamin na wakhalda yamna chingnaba amagulina na khunai tha mari gi matungda oina operation gi matam lepiyu Dr. Harris na amu hanglai angang nagi I thohandanaba process haujik phaba puthokpa ngamdribra Dr. Benjamin na khumlai ngamdri aduba athubadadi ngamnanabu khonari mathangi sendana Dr. Benjamin Pitribi aphawba Dr. Kayamana irakpa angangi brain maramda iba medical journal kayama pari journal pana Dr. Benjamin na mahaki haukraba punchiwari ningsinglai 1961 hariba matam asida Benjamin Detroit hariba mafam adugi government school amada class 4 tamli Benjamin larik haitabagi mathakta makoi class ta punna taminariba angang sing maraktagi Benjamin matomdani kuchu muba angang oibase ataidi kuchu ngoba angang haktani aduna kuchu muba larik haitaba Benjamin da kuchu angoba angang singna yamna thina lakna birami class manungda Benjamin da lakna badagi hendoktuna Benjamin matung koini inaduna Benjamin uba mafam khuding apangba angang khwaidagi larik haitabani haina banglakta lakna biri Benjamin angang ojarabasu yamna saugali aduna magi asawa phathaba ngamdabadagi noma mangonda lakna rakliba nupa macha dugi mamaida kinna kanna thindalami mathangi sindana principal na Benjamin gi mama Sonia kaurami principal na Sonia da hari nangi na chanu pase mi gi macha singa yamna toina phune mi gi macha phurubagi akanba wahai kayama swairami mathangi sindana Benjamin mama macha principal gi office dagi thoraga Sonia na Benjamin da hanglai aikoina hana leramba Boston hariba mafam ajudadi nangdi larik yamna haikibadani haujina kaidawraba Benjamin na khumlai Boston da larik tamba matamdadi ilai sidadi aikoi homework mayam bisilai Sonia na harai Benjamin nang se mai thiba mi oigedaba angang natte punchi da mai pakpa saugandaba ingtapa mi ama soidana maki oigedaba angang amani aduba Benjamin di khoidok soning na harai aidi apangmani larik haitaba mi ni machagi asa yaudana hairakliba wahai singse tarubadana Sonia na saubagi mahutta machada nungsina yenglaga harai Benjamin nang se khwaidagi singba mayamdagi thodok hendona koklaiba angang amani aduba nangna nangi haithoi singthoiba singse mafam chana sizinadre karigumba nangna nangi haithoi singthoiba na kokse mafam chana sizinarabadi nangna ma khwaidagi hena wangna phangani aduba karigumba nangna ma wangna phangdaba tarabadi punsi chupama migi factory makhada thabak tawraga laini aduba asigumlaba punsi mahinga asida nangna hingkibadudi imadi pamde imada natte isorna su nangna asigumba punsi mahinga mada hingkibado kaidonungda pamlamoi Benjamin mamagi wahai singse tarorga asawu punamak farabagum wangang khidre mamana hairiba wa khodimakta hoi ima hairi mathangi sindana nongma Sonia na yamna wana thabak halakpa matamda Benjamin mayamba Curtis makhoi anidi TV da lakpa isai nongmai phagi juga yeng lerami masi uruba matamdana Sonia na TV mutalaga angang animakta homework tawruchu hairi adubu Benjamin adi magi homework tawba haitre mamada takpiyu haduna larik ama puraga lakhi Sonia na hangai nangna khangdribasi kadaidano Benjamin na khumlai lairikta iriba wahai singse kari hairino haiba amata khangde masi matungdana Benjamin na mana pairakliba lairikta pusilaga mamada uladuna hangli masi wahai sina kari hairino aduga Sonia na di haifetang yenglaga harai aidi anwak haptabanina kaimta udre aduna nangna khangdriba wahai singado nasana oina sajilaga parao adubu Benjamin na di lairik paba matamda mana paiba lairikto mamada yamna nakna thangjilaga haiboi haiteboy mara parakhe masi uruba matamdana Sonia na Benjamin da nungsina yenglaga harai Benjamin upu mathakta leiriba achapot maku sida iriba singse kaino parao Benjamin na noklaga khumlai asukla phumpham sidagi kanana bu kamdongno udono machagi pakhom se taroga Sonia na tungsin thamjariba magi shampoo lothoami aduga Benjamin da harai ai tomdana tre spec haptose Benjamin nangsu spec haptaba yararoi
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯟꯖꯥꯃꯤꯟ ꯁ꯭ꯄꯦꯛ ꯑꯃ ꯍꯥꯞꯂꯒ ꯀ꯭ꯂꯥꯁꯇ ꯐꯝꯂꯝꯃꯤ ꯑꯣꯖꯥꯅ ꯇꯦꯁꯀꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯍꯥꯟꯅꯗꯤ ꯐꯦꯜꯗ ꯑꯣꯏꯔꯝꯕ ꯕꯦꯟꯖꯥꯃꯤꯟ ꯉꯁꯤꯗꯤ ꯒ꯭ꯔꯦꯗ D ꯐꯪꯂꯒ ꯄꯥꯁ ꯐꯥꯎꯗꯤ ꯇꯧꯖꯔꯦ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯡꯕ ꯃꯥꯔꯛ ꯅꯠꯆꯗ꯭ꯔꯕꯁꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯥꯔꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥꯅ ꯃꯆꯥꯁꯤꯡꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯆꯥꯁꯤꯡ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯆꯤꯟ ꯏꯅꯥꯎ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯐꯦꯜ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯕꯨ ꯄꯥꯁ ꯇꯧꯕ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯔꯛ ꯋꯥꯡꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯇꯤꯁ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯖꯕꯤ ꯊꯥꯔꯒ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯔꯛ ꯋꯥꯡꯈꯠꯂꯨ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯥꯛꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯅꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯑꯣꯖꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯛꯂꯕ ꯃꯇꯝ ꯑꯗꯨꯈꯛꯇꯗ ꯃꯤꯅ ꯇꯥꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯕꯦꯟꯖꯥꯃꯤꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯝꯇ ꯎꯕ ꯉꯝꯗꯦ ꯑꯩꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯅ ꯃꯆꯥ ꯕꯦꯟꯖꯥꯃꯤꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯀꯣꯛꯇ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯅꯪꯅꯗꯤ ꯎꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯈꯤꯇꯪꯒ ꯀꯟꯅ ꯍꯣꯠꯅꯧ ꯅꯪꯒꯤ ꯅꯀꯣꯛꯇ ꯌꯥꯎꯖꯔꯤꯕ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯅꯅꯕ ꯁꯣꯅꯤꯌꯥꯅ ꯃꯆꯥꯗ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ ꯁꯣꯅꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯃꯆꯥꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ ꯃꯥꯅ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯁꯦꯡꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ ꯁꯣꯅꯤꯌꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯎꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯆꯥꯁꯤꯡꯅ ꯂꯣꯏꯅꯃꯛ ꯎꯈꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯕꯁꯨ ꯃꯃꯥꯅ ꯃꯈꯣꯏꯗ ꯊꯥꯖꯩ ꯍꯥꯏꯕꯁꯤꯃꯗꯤ ꯃꯆꯥꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯖꯈꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯕꯦꯟꯖꯥꯃꯤꯟꯒꯤ ꯊꯃꯣꯏꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥꯅ ꯃꯆꯥꯁꯤꯡꯒ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯗꯤ ꯃꯄꯥ ꯌꯥꯎꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯇꯣꯝꯗ ꯌꯣꯛꯂꯛꯄꯅꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤ ꯅꯣꯡꯃ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯀꯔꯇꯤꯁ ꯆꯔꯆꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯔꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯗꯥꯀꯨ ꯇꯔꯥꯡꯁꯤꯡꯗꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯔꯒ ꯉꯁꯤꯗꯤ ꯕꯦꯟꯖꯥꯃꯤꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯁꯥꯁꯦ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯗꯥꯛꯇꯔ ꯑꯗꯨ ꯑꯣꯏꯅ ꯎꯔꯛꯈꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯝꯂꯛꯈꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅꯅ ꯎꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯟꯖꯥꯃꯤꯟ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯌꯨꯝꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯁꯇꯔꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯏꯁꯥꯁꯦ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯅ ꯎꯈꯤ ꯄꯥꯁꯇꯔꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯗ ꯊꯣꯛꯄꯗꯧꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯏ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯔꯒ ꯁꯣꯅꯤꯌꯥꯁꯨ ꯃꯁꯥ ꯉꯝꯗ ꯕꯦꯟꯖꯥꯃꯤꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯒꯤ ꯀꯣꯛꯇ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯅꯪꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅꯃꯛ ꯉꯝꯒꯅꯤ ꯕꯦꯟꯖꯥꯃꯤꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯄꯥꯁꯇꯔꯒꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯊꯧꯅꯥ ꯐꯔꯕ ꯗꯥꯛꯇꯔ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯉꯤ ꯁꯣꯅꯤꯌꯥꯅ ꯃꯆꯥꯗ ꯌꯥꯝꯅ ꯊꯥꯖꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯣꯏꯕ ꯉꯝꯂꯣꯏꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯅꯪꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯕꯗꯤ ꯁꯣꯅꯤꯌꯥꯅ ꯃꯆꯥꯅꯨꯄꯥ ꯕꯦꯟꯖꯥꯃꯤꯟꯗ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯀꯔꯇꯤꯁꯇꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯟꯖꯥꯃꯤꯟ ꯃꯇꯣꯝꯗ ꯅꯠꯇꯦ ꯀꯔꯇꯤꯁ ꯅꯪꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯕꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯁꯣꯅꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯖꯔꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯃꯥꯅ ꯄꯥꯈꯠꯆꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯁꯤꯡ ꯑꯃꯠꯇ ꯎꯍꯟꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯔꯤ ꯃꯆꯥꯁꯤꯡꯗ ꯎꯍꯟꯗꯅꯕ ꯍꯣꯠꯅꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯑꯃꯒ ꯎꯅꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯍꯧꯗꯦ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯏ ꯑꯗꯨꯅ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯖꯕ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯒ ꯂꯨꯍꯣꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯅꯨꯄꯥꯗꯨꯅ ꯅꯝꯗꯅ ꯂꯧꯕꯤꯔꯤꯕ꯭ꯔꯥ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ ꯈꯦꯠꯅꯖꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗ ꯑꯣꯏꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯌꯨꯝ ꯑꯃ ꯂꯩꯖꯕ ꯉꯝꯂꯦ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯐꯪꯖꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯅꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯥꯏꯉꯝꯗꯕ ꯑꯋꯥꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯍꯪꯂꯛꯏ ꯃꯈꯥꯗꯤ ꯀꯩꯗꯧꯔꯕ ꯁꯣꯅꯤꯌꯥꯁꯨ ꯍꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯔꯣꯟꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯔꯣꯟꯕ ꯃꯆꯥꯁꯤꯡꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯃꯄꯥ ꯌꯥꯎꯗꯅ ꯏꯇꯣꯝꯗꯅ ꯌꯣꯛꯄꯗꯤ ꯉꯝꯗꯕꯅꯤನ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯈꯥꯏꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯩꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯔꯣꯟꯕ ꯏꯃꯨꯡꯗ ꯅꯠꯇꯅ ꯗ꯭ꯔꯒꯁꯨ ꯀꯔꯕꯥꯔ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯄꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯗꯤꯚꯣꯔꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯇꯨꯡ ꯏꯟꯅ ꯕꯣꯁꯇꯣꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗꯣ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯃꯨꯡꯒꯤ ꯏꯟꯀꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯕꯣꯁꯇꯣꯟꯒꯤ ꯌꯨꯝꯗꯣ ꯕꯔꯥ ꯁꯥꯡꯗꯣꯛꯑꯝꯃꯒ ꯏꯆꯥꯁꯤꯡ ꯄꯨꯗꯨꯅ ꯗꯦꯇ꯭ꯔꯣꯏꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯒ ꯏꯃꯨꯡꯅ ꯀꯝꯗꯧꯅ ꯄꯨꯔꯤ ꯁꯣꯅꯤꯌꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯕ ꯋꯥꯁꯤꯠ ꯋꯥꯏꯔꯝ ꯇꯧꯕ ꯑꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯄꯤ ꯆꯦꯟꯊꯕ ꯃꯈꯩ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯂꯩꯇꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯑꯃꯠꯇ ꯍꯩꯖꯗꯦ ꯑꯩꯒꯤ ꯑꯄꯪꯕ ꯑꯩꯒꯤ ꯍꯩꯖꯗꯕ ꯑꯁꯤꯅ ꯑꯩ ꯂꯧꯗꯨꯅ ꯏꯆꯥꯁꯤꯡꯁꯨ ꯑꯩꯗꯧꯅ ꯄꯪꯂꯒꯗ꯭ꯔꯥ ꯑꯩꯗꯧꯅ ꯃꯤ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯑꯩꯒꯨꯝꯅ ꯃꯈꯣꯏꯁꯨ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯎꯠꯊꯣꯛꯇꯅꯕ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯅ ꯆꯥꯎꯁꯤꯜꯂꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯁꯥ ꯏꯇꯣꯝꯗ ꯁꯤꯖꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯐꯥꯎꯕ ꯐꯥꯎꯔꯛꯂꯦ ꯁꯣꯅꯤꯌꯥꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯁꯤ ꯎꯔꯨꯔꯒ ꯗꯣꯛꯇꯔꯅ ꯁꯣꯅꯤꯌꯥꯗ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯣꯅꯤꯌꯥ ꯃꯇꯝ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯒ ꯅꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯅꯗꯤ ꯀꯞꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯖꯗꯦ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯣꯁꯄꯤꯇꯥꯜꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯅꯤ ꯁꯣꯅꯤꯌꯥꯁꯨ ꯃꯆꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯁꯣꯅꯤꯌꯥꯅ ꯃꯆꯥꯁꯤꯡꯗ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯕꯣꯁꯇꯣꯟꯒꯤ ꯌꯨꯝꯗꯣ ꯌꯦꯡꯁꯤꯜꯂꯨꯈꯤ ꯑꯩꯅ ꯕꯣꯁꯇꯣꯟꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯆꯔꯆꯇꯒꯤ ꯁꯤꯁꯇꯔ ꯁ꯭ꯀꯣꯠꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯀꯅꯤ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯀꯔꯇꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯕꯣꯁꯇꯣꯟ ꯆꯠꯄ ꯌꯥꯎꯒꯦ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯅꯗꯤ ꯅꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯌꯥꯗꯦ ꯍꯣꯝꯋꯥꯔꯛ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯕꯣꯁꯇꯣꯟ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇꯦꯕꯜ ꯍꯥꯏꯕꯗꯤ ꯁꯨꯝꯂꯥꯛ ꯂꯣꯏꯅꯃꯛ ꯆꯤꯡꯐꯥ ꯄꯨꯔꯝꯒꯗꯕꯅꯤ ꯀꯔꯇꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇꯦꯕꯜꯗꯣ ꯀꯅꯥꯅꯕꯨ ꯆꯤꯡꯐꯥ ꯄꯨꯕ ꯉꯝꯗꯣꯏꯅꯣ ꯂꯣꯏꯅꯃꯛ ꯆꯤꯡꯐꯥ ꯄꯨꯕ ꯉꯝꯕ ꯃꯤ ꯂꯩꯇꯦ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯇꯦꯕꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯤꯡꯐꯥ ꯄꯨꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯧ ꯆꯤꯡꯐꯥ ꯄꯨꯅꯅꯕ ꯕꯦꯟꯖꯥꯃꯤꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯆꯤꯡꯐꯥ ꯄꯨꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯋꯥꯅꯤ ꯌꯥꯝꯅꯁꯨ ꯌꯥꯝꯕꯅꯤꯅ ꯃꯇꯝꯁꯨ ꯃꯌꯥꯝ ꯆꯪꯒꯅꯤ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕꯗ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯁꯤꯜꯂꯤꯕ ꯃꯈꯩ ꯀꯥꯟꯅꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯐꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯛꯄꯗ ꯁꯣꯅꯤꯌꯥꯁꯨ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇꯦꯕꯜ ꯆꯤꯡꯐꯥ ꯍꯦꯛ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯆꯥꯁꯤꯡꯅꯗꯤ ꯁꯣꯅꯤꯌꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯐꯠꯇꯕꯤ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯅꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯀꯔꯇꯤꯁ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇꯦꯕꯜ ꯆꯤꯡꯐꯥ ꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯤ ꯃꯥꯅ ꯁꯤꯟꯅꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯔꯆꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯤꯁꯇꯔ ꯁ꯭ꯀꯣꯠꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯁꯨ ꯑꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝꯗ ꯊꯝꯂꯝꯂꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯖꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯨꯠꯀꯦꯁ ꯃꯅꯨꯡꯗ ꯃꯆꯥꯁꯤꯡꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯏꯔꯛꯂꯤꯕ ꯆꯤꯊꯤ ꯑꯃꯗꯤ ꯌꯦꯛꯂꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯁꯣꯅꯤꯌꯥꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯁꯣꯅꯤꯌꯥ ꯂꯥꯏꯔꯤꯛ ꯀꯥ ꯍꯦꯟꯅ ꯇꯝꯍꯧꯗ꯭ꯔꯕꯁꯨ ꯀ꯭ꯂꯥꯁ 3 ꯐꯥꯎꯕꯗꯤ ꯇꯝꯍꯧꯏ ꯑꯗꯨꯅ ꯑꯔꯨꯕ ꯋꯥꯍꯩ ꯄꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯂꯥꯏꯕ ꯋꯥꯍꯩ ꯈꯔꯗꯤ ꯄꯥꯕ ꯊꯣꯛꯆꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯅꯣꯡꯃ ꯕꯦꯟꯖꯥꯃꯤꯟ ꯀ꯭ꯂꯥꯁꯇ ꯑꯪꯀꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯉꯥꯏꯔꯝꯃꯤ ꯀ꯭ꯂꯥꯁꯀꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯇ꯭ꯔꯁꯤꯡꯗꯤ 25ꯀꯤ ꯃꯅꯨꯡꯗ 25 ꯐꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯥꯔꯛ ꯍꯪꯂꯛꯄ ꯃꯇꯝꯗꯅ ꯕꯦꯟꯖꯥꯃꯤꯟꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯝꯂꯛꯏ 25ꯀꯤ ꯃꯅꯨꯡꯗ 24 ꯐꯪꯉꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯕꯦꯟꯖꯥꯃꯤꯟ ꯃꯌꯨꯝꯗ ꯃꯤꯁ ꯁ꯭ꯀꯣꯠ ꯀꯧꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯕꯦꯟꯖꯥꯃꯤꯟꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯑꯪꯀꯒꯤ ꯑꯦꯛꯖꯥꯝꯗ 24 ꯐꯪꯂꯤ 25ꯀꯤ ꯃꯅꯨꯡꯗ ꯁꯣꯅꯤꯌꯥꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯆꯥꯒꯤ ꯁ꯭ꯀꯣꯔ ꯀꯥꯔꯗ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯕꯦꯟꯖꯥꯃꯤꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯁꯨꯝꯂꯥꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯤꯡꯐꯥ ꯄꯨꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥ ꯃꯤꯒꯤ ꯏꯃꯨꯡꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯁꯣꯅꯤꯌꯥꯅ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯌꯨꯝ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯌꯦꯛꯂꯝꯕ ꯃꯁꯛ ꯅꯥꯏꯔꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯕ ꯀꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯁꯣꯅꯤꯌꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯁꯦꯡꯗꯣꯛꯄꯤꯕꯗꯒꯤ ꯆꯥꯛꯈꯨꯝꯒꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯧꯔꯦ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯡꯀꯛ ꯃꯇꯦꯛ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯄꯥꯎ ꯇꯝꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯅꯤꯌꯥꯅ ꯍꯪꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄ꯭ꯔꯣꯐꯦꯁꯔꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯍꯪꯂꯛꯏ ꯁꯥꯔꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯥꯔꯅ ꯄꯥꯕ ꯂꯣꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯔꯥ
प्रोफेसर नसु खुमलई अैगी युमदा लेरिबा लाइरिक खुदिमक अैना पाबा लोइख्रबा ngaktani पाखोम मसिदा सोनियाना मचा सिंग योकपा अमदि मखोइगी पुंसी महिंग अदुगा लाइरिक लाइसु हैरबा मीने इकाय खुमदैबा प्रोफेसर अमना हिंगलिबा पुंसी महिंग अनि gi खेनाबसे यामना चाउन उरखि प्रोफेसर gi इमुंग मनुंगदि वखल लौसिंग थोकदबा लाइरिक मयाम पादुना मतम लेली अदुगा लाइरबा मागी इमुंगदि अयामा मतमदा टीवी दा लाकपा इसै नोमा फागी जुगा येंगागा तमतम लेनली मथंगी सिंदना सोनियाना मयम हलकपा मतमदि ngasisu हानागी मतौना मचासिंग टीवी येंगागा लेरमी ngasi सोनिया यामना साउना टीवी मुथलगा हारै नखोय अनिमक टीवी येंबा हेमनख्रे बेंजामिन अमरि कर्टिस न खुमलै अखोयदगी हेना टीवी येंबा मी मयाम अमसु लेरी सोनिया ना हारै पृथ्वीदा मी अतोप मयाम लै अदुबु मयाम मरक्तगी मीने सखंबा मीने इज्जत तौबिबा मीगी मसिंगदि यामदे अदुना नखोयसु सुमनतगी मी अतोप अम ओइगे खनगनु मयामदगी टॉप टॉप मीने सखंबा अम ओइनेना बखनाउ मरम अदुना हायेंगदगी स्कूल लोरबा मतुंगदा स्कूल दा तौरिबा एक्स्ट्रा करिकुलर एक्टिविटी नखोय अनिमक यावगदबनी अदुगा होमवर्क सु मथम चाना तौगदबनी बेंजामिन अमुक साउनिंग न खुमलै एक्स्ट्रा करिकुलर एक्टिविटी अमदि होमवर्क लोरपा मतमददि अखोय अहांग मतमदि खितंग नंग फंगलानी मतम खितंग फंगबसिना केदौना दोबा सोनियाना अमुकसु सेंडल उत्तुना हारै नखोयना फंगलिबा अहांग मतमदुदा नखोय अनिमक लाइब्रेरी चटकदबनी अदुगा हप्ता अमदा लाइरिक अनि अनि पागदबनी मसिदा नते हप्ता अमदा नखोयना पारिबा लाइरिक सिंगदुगी रिपोर्ट अइंगोंदा इरगा पीगदबनी कर्टिसना अमुक याम साउना हारै अदु ओइरदि अखोयगी टीवी येंगनबा मतमदि लेट्रे सोनियासु अकनबा खोंजेल अमदा हारै नखोयना मतम पुम्मद टीवी येंगगा लेथोकपा दुना ईश्वरना नखोयदा पिरकलिबा नखोयगी हाइथोय सिंथोयबसिंगदो पुनमक मंगहले अदुना ngasiदगिदि टीवी येंगबगी मुहुत्ता लाइरिक पाबा तमो मथंगी सिंदना बेंजामिन अमदि कर्टिस मचिमनाव लाइब्रेरी पुन्ना लाकमिनरमी मपुंसिगी अहानबा ओइना लाइब्रेरी चंगलपा मतमदा लाइब्रेरी मनुंगदा लेरमलिबा अदुक यामलबा लाइरिक सिंगदो उरुबदा बेंजामिन मचिमनावदि ngakpada लोइख्रे बेंजामिनना मागी अहानबा लाइरिक ओइना वारीगी लाइरिक अमा खनखि हानदि तुमनमदादा टीवी येंगलगा तुमबनी अदुबु ngasidi बेंजामिन मचिमनाव ममाना हाइबा मतुंगिना मागी लाइरिक पानरी बेंजामिन पारिबा वारी खुदिम मागी वखलदा ममित्ता संसंगना उबा होरखि पाबा लोरबा मतुंगदना माना पारिबा वारीदो ममादा रिपोर्ट पिननबा यामना थावाय यावना इथोकली मथंगी सिन अमदना बेंजामिन माना पाखिबा वारीदुगी रिपोर्ट ममादा पारगा ताहली मचाना पारकलिबा वारी सिंगदो तारुरगा सोनियाना मचाबु मरम मुई हाना थागतली कर्टिसु माना पारकलिबा वारीदुदा यावरपा अरुबा वाहाइगी अर्थ ममादा हंगबा चंगलखि अदुबु क्लास 3 फावदंग तमहौबि सोनियानादि क्लास 6 7 कासिललबा मचासिंगदा कंदौना लाइरिक ताकपिबा ngambani सोनियाना कर्टिस की लाइरिक हाइफेटंग येंगलगा हारै अैगिदि स्पेक याउद्रे अदुना केमता उद्रे नचिना ना ओइना पुन्ना पामिनरो बेंजामिन सु ममागी मवोंग मतौ सिदा खंगलबगुम माना तौरम पुनमक थादुक्तुना हाइनरुबा तौदुना कर्टिस की मनाक्ता चंगसिलकलगा लाइरिक पुन्ना पामिनखि मतंगी मतुंग इना बेंजामिन सु मखोय क्लास की ख्वाइदगी लाइरिक हाइबा अंगांगसिंगी मरक्ता चनबा ngamlakhi हौजिकति बेंजामिन मचिमनावना टीवी येंगबा मतमदा हानागुमना इसै नोमय आगी जुगा येंखिद्रे टीवी दा लाकपा काना प्रोग्राम नेशनल क्विज कंपटीशन चिंगबा प्रोग्राम कया अमदा थावाय यावना येंगबा होरखि क्विज दा यावरिबा छात्रसिंगना वहांग खुदिमकी पाउखुम पिरकपा उरगा मचिमनाव अनिना अमना अमदा हंगरी मखोयना वहांग खुदिमकी पाउखुम खंगलिबसे कमदौना खंगलिनो मथंगी सिंदना बेंजामिन मचिमनाव हानागुमना लाइब्रेरी दा लाकलमी ngasidi lambi lakpa matamda बेंजामिन नुंग अमुबा अमा थेंगनारखि बेंजामिन थेंगनारक्लिबा माना हाना अमुक्ता उखिद्रिबा नुंग अमुबा दुई मरमदा खंगनिंगबना हेमनखिबना लाइब्रेरी लेरिबा नुंग सिंगी मरमदा इबा लाइरिक अदो पाबा होरखि सोनियाना मचा सिंगी दमक्ता फत्तबि अमगी सकफम लौरगा मचा सिंगदा मखल मखा कयागी लाइरिक पाहनखिबा असिना ngasidi मचा सिंगना मखोयना खंगदबा पोट अमा थेंगनारक्पा मतमदा खंगननबा लाइरिक पाबगी हैनबि अमा सेमलखि मथंगी सिन अमदना बायोलॉजी की ओजा अमना बेंजामिन की मागी खंगनिंगबा हाइनिंगबा मतौदु उरुबदा मेन्ना उबा फंगदबा महिक कयाम बायोलॉजी की ओजाना बेंजामिन बु माइक्रोस्कोप की खुथांगदा उहनखि अगकपना थल्लबा बेंजामिन की मतौदु उबदा ओजा दुना हाइरखि अखोयगी मित्ता उरिबा सिदगी अहेनबा अखोयगी मिन्ना उबा फंगदबा तोंगानबा संसार कयाम सुलैदि ओजा की वहाई सिंग सिमकना अंगांग ओइजरिबा बेंजामिन की थमोइदसु मिन्ना उबा फंगदबा अपिकपा संसार सिंग अदुगी मरमदा खंगनिंगबा हाइनिंगबा फावनखि मतंगी मतुंग इना बेंजामिन लाइरिक थावा यावबा अंगांग हाइबदु ओइरखि मनुंग चंगबा मतमदा फावबा लाइरिक पाबा होरखि मतम खरगी मतुंगददि टीवी दा लालिबा क्विज प्रोग्राम दा खंगलक्लिबा वहांग खुदिमकी पाउखुम मचिम मनाव अनिमकना हाना पीगदबगी अथोय अहेन तानरी मतमगी मतुंग इना बेंजामिन मचिम मनाव सु चौखलखि हानादि मखोयगी क्लास दा लाइरिक हाइबा छात्र मंगा तरुक सुरमबनी अदुबा हौजिकति मखोय अनि खक्तमंग आसिलकले मखोय अनि की मरक्तसु बेंजामिन ने खरा हेना चटली अदुबु बेंजामिन दि कुचु अमुबा जाति की अंगांगी अदुना स्कूल की कुचु ngोबो ओजा सिंगदि बेंजामिन ने हेनखिबसिदा यामन नुंगाइजदे मसा मतुमदा साउनुबा फाउजरी
Mathangi sindana Benjamin class 8 ki khwaidagi mark wangba angang haibada oire aduna mana class 8 loirakpagi function da oza satra amadi parents ma'am gi mamanga principal na Benjamin bu kauthoktuna magi certificate piri machana maya mamangda lemjaningai oiraba certificate phangbasida Sonia su haraubana hemin khiduna famnambadagi hawatuna machagi damakta khuba khauna khuri adubu tanja sida kuchu ngobo ojaman stage ta thoraga Benjamin bu maya mamangda lefalami aduga kuchu angoba satra sing aduda yengladuna hairi Benjamin kuchu muba jati gi angangni khwaidagi lairaba imungdagi lakpani aduga lairaba tanatana mama matomdana yukpani mapa su leitabani magumba angang amana nakhoi myamdagi kari gi halalibano Benjamin gumba kuchu muba lairaba imungdagi tholakpasina nakhoi myamdagi henpham thokte machana mai pakpagi nungairaba mikup asida machagi honajaman khangbibagi muhutpudi machabu hanthana yengbiriba mijeng machabu hanthaba thakta thambiribase Sonia na mayek sengna ukhi mathamoida warep amasu khudak talauki Benjamin magi honajaman khaktana mayamgi makok thongba ngamjaki adubu magi mai pakchebe numit asida Benjamin di stage mathakta mamai luktharaga mai thidaba miye emagumna mamai nongkhatpa ngamdana family mathangi sendana Benjamin amadi Curtis hanagi matogumna TV da lakpa quiz yenglami adubu makoina class 1 khallapagi matungina makoina yengliba quiz adudasu makoina amukta bhawa takhireba classical music opera amadi afawa artist kayana yiklamba lai singi maramda wahang kaya ma hangnarakhi asigumlaba wahang singa sidadi Benjamin machim manawdi wakum piba amatangam khide aduna mathangi nimitadi museum da chatuna mafam aduda leiriba afawa maming leiriba drawing kaya yengba hauki Sonia su macha singbu mina manaba yeng mada yengbigadaba mafam mada mayum khongnaba yum yengba haukre Sonia na macha singda hairi aikoina hana Boston da lenaramba akoi yum mududa akoi amu hana leirurasi mafam mududi icha singbu kanamtan hantan yengbiroi mathangi sindana Benjamin Boston da leba sarkari school amada ming chandun school tamba hore haujiti Benjamin pakang macha haibadu oiraklei ikaiba nungsiba punamak khangba matam haibadu su oirabani Benjamin de anauba lakpa oibaga man litliba manjuna raba phirol sing adu ubada school li ngausinaba angang sing aduna Benjamin gi matung koini inaduna mangonda laknaba horakhi mathangi sindana Benjamin mayumda halaklaga mama da hairi akhoi gi paisa alemba lerabadi school da senanaba aigi dress anauba khara leige aigi haujik leiriba dress sing sidi high school ga chanadre Sonia na hairi nangi leijariba phirol sing ase manjaba gi wani phattaba phirol di amata natte matam ga chanaba phirol season khuding gi dress hongba miyoi sing se manungda di kemta yawdaba miyoi ngaktani aina thabak surib imung achaw asang professor sing di tha khuding gi dress hongde makhoi gi leijariba dress sing do taru tanana sudok chamtholaga ningthi jana yamna lemjana seli adubu Benjamin di haujik chawsilaklabanina hanadagi khara sauganbane maman hairakliba sing do kemta takidre mana paramliba lyric sing do yamna sauna khumjilamlaga haugatuna chatkre mathangi sindana ngausinaba dress anan setpa angang sing aduna ngasi su Benjamin de laknaba horakhi adubu ngasidi Benjamin mina laknarakpada tumin relation kide machin khumlakhi ngausinaba angang amadi Benjamin makhoi anina amana amada sithana ba horakhi makhoi anina sithana rakpada makhoi anina amana amagi mugun khagnarapgum mamaide de handshake tawnakhi asomdana Sonia de machagi anauba dress lainanabgidamak mana tungin jariba senphu thugarami aduga maike emaromdana Benjamin de ngausinaba angang singa punba hokre makhoi matung induna koicha chatpa horakle masida natte mamana mangonda pirakpa achapa chana no paisa singdo punsinaraga thang macha amasu laikhi Benjamin ngasi di mayimda thengna halakhi adubu mana magi ka changlakpa matamdadi magi famungda mamana magi damakta lebiramba anauba dressing leram libado urakhi adubu Benjamin di dressing ado khanna phawa yengdana kachin amada langsinki mathangi ayuktana Sonia di makutta nungthang ama pairaga thonau semlerami tanja asida Benjamin magi hanagi dressing ado selaga breakfast chana na bathorai Sonia na hanglai ngarang aina lerpa dressing ado setrabadi kadore chadraba Benjamin na khumlai aina pamba dress natte aduna handokro Sonia su yamna sauna khumlai aina lerakhiba dressing ado special discount tawbu matamda lerakhibani aduna handu hanjin yagadaba natte imungi thongnau si semhange haiduna aina tungsinjaba paisa sing aduna nangi dressing ado laikhibani laijaba paisa khudima nangi dress laithokhrabani na yumgi thongnau si di isana oina semlabani Benjamin su khonjel kanna khumlai madu fana oiduna su aidi success setloi pamde handa mukti Sonia su khonjel hauna khumlai nangna pamu khudima phangani habadi leitabani Benjamin nasu ainabu pamnabadi soidana maki phangani khumlai Sonia na mahai kari sunataba furit phirolda pami pamdi tawduna lerabadi punsi pandam kamdawna phangani adubu Benjamin di sauganbagi honabi asawbana heman khiduna kaimta khantharuba tawdana mamana pairamba nungthang adu pairaga mamana thomnya hana changsilakhi jasida mayamba Curtis sensilalaga Benjamin phajilami
अदुबु बेंजामिन दि हौजुक फाव असावबन हेमन खिदना निंथंग थादोक्ट्री तंजा सिदा सोनिया सु यामना किजना काचिन नमद मसा तासिनदुना लेपी अदुगा मचा सिंगदा लेपो हाइना लावरखी थंगनाबा मिकु अमदना सोनिया असावबगा लोइनना बेंजामिन दा हाइरई ngasidigidi aina hek talakpa paisa khudim nongonda pirage imung manungi sijenaba loiraga lemhauba singaduna nangna lining makhai lejaro benjamin su kem tu khomlamdana maduna farani hairamaga school da sauna chatkhre kibana kachinda subchin leribi mama da phaba hanna yenglam khide mathangi sindana benjamin school da yamna khoidau shawningna mana tumena leikhiba thang macha duna chai macha ma machin tummaga lerami tanja sida maga toina punba ngausinaba angang adu laklami adu benjamin taribi sedu fajade haina kaisulektaba wa si damakta saunarami benjamin de sauganbagi honabi machinna ngangnaramdagi hendoktuna mana pairiba thang aduna ngausinaba angang adu mabukta thillui benjamin na gyan tarakpa matamdadi makutta pairiba thang matun teklaga lerami laibak fabadagi benjamin na thang thinba matamda nupa adagi petigi yotki saruk singda panbu erami aramaduna benjamin su ngausinaba angang adu su asokpa amatadi yaukidre benjamin tawruriba asoiba si gyan tajarakpa matamdadi benjamin mayum yongnanaba yamna pakhana chelakhi benjamin tawfam khangdana magi kada thongnon chilaga matumda lotchari hojikti magi punsigi khwaidagi chawbi yeknabse kana su eramdre magi phathaba ngamdaba asawba si orame benjamin mamittagi mapi tabum khaikatlaga ishorda magi phathaba ngamdaba asawba se lauthokpiro haijari aduga thangnaba miku amadana benjamin magi table da leriba bible kolaga masagi asoiba akiba punama koknanabagi dama ishorgi maming sholi mathangi senasina chahi kharagi matungni hojikti benjamin medical chhatra oire benjamin yale university hairiba maming lereba university da tamlei hojikti benjamin masagi sakphamda ahongbada natana magi sauganba matawdusu ningthina phathaba ngamlei benjamin magi medical class singi marakta brain gi class tana khwaidagi thawai yauna hena tajai maramaduna benjamin mama da call toraga hairi brain gi neurosurgeon oirage aduba hojik pakhang paraba wakal fajana khanthaba ngamlaba machanu pada hojik phaba sonya na di mabuning thogat padi lepalektre nangnabu tawge khallabadi soidana makit tawba ngamgani mayamdagi makok thongba soidana oirakani matang asida ben magi su Yale University da tambi Candy Kobi girlfriend ama leire Candy University asida specialization field ahum da toribini haibadi subject major ahum leibini mathangi sindana benjamin amadi Candy wari shanarami benjamin yamna matha sana hairi nangdi major ahum tawi aduga aina di supnagi major amatang tawbani adu aidi wabada loire tawpham khangdre Candy na hairi nangdi mafam sida khwaidagi phaba satra ama oina scholarship fanglaga university asida tamlakhibani aduga hojikna nakhoi class chi rank 3 ni ben amuk makha tan hairi aigi chemistry se yamna soli karigumba handaki exam sida chemistry da fail oirabadi aigi scholarship ka khrani aduga aina doctor oigi khanjari base aremba tarani Candy na ben gi pakhatchaba mataw sida ningthina ingna tanna themjiladun hairi nangna larik paaba matamda khwaidagi hainajaba khwaidagi nungaijaba se kaino benjamin na khumlai aidi larik paaba se yamna pamjai disturbance amata leitana larik ta paraga leirabadi khara makhai di fagadra khali class pu yawgadra larik pu pagadra ani sida ai ngawre matha sare Candy na mu hairi adu weragana class yawrunu nangi papam thopa larik to ningthi jana paro hojikti university yorok labanina nangna class yawi natragana yawde haibagi professional nangonda kaisu haira oi ben na mukhumlai class yawdraga ma hanthara abadi Candy na mu hairi aina haibase amutang tawraga yengo hojik nangi marks horiba adudagi hena hengalai natragana hanthara I haibadu yengo nangi hainajabi larik khopa do adum paw maduna hena kanaba oini ben su khantharuraga Candy na hairiba singse amutang di try tawrage khalli mathangi sindana ben class yawdebida larik paaba hokre mana larik parakpa matamda Candy na sumagi mateng pangbiri mana khwaidagi hainajadriba chemistry paaba matamdana mana pajariba singado ngasi di mamitta uba horakle aduga warakpa pathaninglakpa matamdana mama Sonya bu ningsingli mama na mangonda tattana haikiba Prithvi pumbagi gyan loksing khudima nangi nakokta loinamak yawrabani mama gi wahai singsina benjamin gi atada kham leitaba thona haibada oijaribani hanba leitana awa ana thidaba makai larik pajaribani matam kharagi matungdana benjamin gi chemistry gi exam matam oirami mana pajakhiba singado ningthi jana su irami aduga exam haidorapa matamdana 100 ki manungda 97 fanglaga benjamin chemistry da grade A fangle hojikti benjamin gi khwaidagi hainadaba subject chemistry lanthokrabanina mana brain surgeon oibada kanamtana thingba ngamaroi mathangi senasina 1967 ni benjamin na doctor tambalurapa chahini chahi asida benjamin the John Hopkins Hospital hairiba maming leriba hospital asida neurosurgeon tamnanaba resident oinanabagi interview yawba laklami neurosurgeon gi head oiriba Dr. Harris na benjamin da hairi
ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅ꯭ꯌꯨꯔꯣꯁꯔꯖꯟꯒꯤ ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯅꯕ ꯁꯥꯇ꯭ꯔ 2 ꯈꯛꯇꯪꯗꯒꯤ ꯍꯦꯟꯅ ꯂꯧꯗꯦ ꯆꯍꯤ ꯑꯃꯗ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ 115 ꯂꯥꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯪ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯈꯟꯒꯗꯣꯏꯅꯣ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯥꯔꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯨ ꯌꯥꯝꯅ ꯐꯖꯩ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯣꯞꯄꯔ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯥꯔꯛꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯍꯥꯏꯌꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯅꯪꯅ ꯕ꯭ꯔꯦꯟ ꯁꯔꯖꯟ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯕꯦꯟꯖꯥꯃꯤꯟꯅ ꯃꯁꯥꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯠ ꯂꯩꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯉꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯕ꯭ꯔꯦꯟꯅꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯤꯊꯤꯕꯤ ꯈꯨꯗꯤꯡꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯕ꯭ꯔꯦꯟꯅ ꯑꯣꯏꯔꯤ ꯑꯩꯈꯣꯏꯅ ꯍꯩꯔꯦ ꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯀꯌꯥ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯀꯌꯥ ꯑꯃ ꯅꯩꯅꯔꯤ ꯈꯪꯕ ꯌꯥꯕ ꯑꯃꯁꯨ ꯈꯪꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗꯤ ꯈꯪꯕꯒꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯖꯔꯦ ꯍꯥꯏꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯑꯌꯦꯛꯄ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯨ ꯕ꯭ꯔꯦꯟꯅ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯛꯇꯤꯒꯤ ꯃꯇꯦꯡꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯉꯤ ꯗꯥꯛꯇꯔ ꯍꯦꯔꯤꯁꯁꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯄꯦꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯑꯍꯥꯟꯕ ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯖꯣꯟ ꯍꯣꯞꯀꯤꯟꯁꯇ ꯊꯕꯛ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯕꯦꯟꯖꯥꯃꯤꯟ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗꯥꯛꯇꯔꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯣꯟ ꯍꯣꯞꯀꯤꯟꯁꯇ ꯂꯩꯔꯝꯂꯤꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯀꯨꯆꯨ ꯑꯉꯧꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯆꯨ ꯃꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯗ ꯀꯧꯔꯛ ꯉꯥꯡꯂꯛ ꯇꯧꯕꯁꯤꯗ ꯀꯨꯆꯨ ꯉꯧꯕ ꯗꯥꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅꯗꯤ ꯕꯦꯟꯖꯥꯃꯤꯟꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥꯏ ꯂꯩꯊꯣꯛꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯔꯥꯎꯟ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯖꯔꯕꯁꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯋꯥꯔꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯀꯌꯥ ꯏꯇꯥ ꯇꯥꯕꯤꯗꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯕꯦꯟꯗ ꯊꯕꯛ ꯑꯍꯦꯟꯕ ꯄꯤꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯟꯖꯥꯃꯤꯟ ꯀꯦꯟꯗꯤꯒ ꯂꯨꯍꯣꯡꯂꯩ ꯕꯦꯟꯖꯥꯃꯤꯟꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯣꯏꯖꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗ ꯃꯤꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕꯁꯤꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯕꯦꯟꯖꯥꯃꯤꯟꯗꯤ ꯍꯟꯕ ꯂꯩꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯕꯦꯟꯖꯥꯃꯤꯟ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯂꯩꯔꯝꯂꯤꯕ ꯅꯔꯁ ꯗꯣꯛꯇꯔꯁꯤꯡꯗ ꯍꯔꯥꯎ ꯀꯧꯔꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯅꯁꯨ ꯕꯦꯟꯖꯥꯃꯤꯟ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯇꯞꯅ ꯈꯪꯅꯔꯛꯄ ꯍꯧꯈꯤ ꯅꯣꯡꯃ ꯕꯦꯟꯖꯥꯃꯤꯟ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩꯗ ꯕꯦꯁꯕꯣꯜ ꯕꯦꯠꯅ ꯄꯥꯟꯕꯗꯒꯤ ꯃꯀꯣꯛ ꯀꯥꯏꯔꯕ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯃ ꯄꯨꯔꯛꯈꯤ ꯕꯦꯟꯖꯥꯃꯤꯟꯅꯗꯤ ꯏꯃꯔꯖꯦꯟꯁꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯗ ꯍꯟꯖꯟ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤꯗꯤ ꯖꯣꯟ ꯍꯣꯞꯀꯤꯟꯁꯇ ꯕ꯭ꯔꯦꯟꯒꯤ ꯁꯔꯖꯟ ꯑꯃꯠꯇ ꯂꯩꯇꯦ ꯀꯟꯐꯔꯦꯟꯁ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯩꯗꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯖꯟ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯦꯇꯦꯟꯗꯤꯡ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯗꯅ ꯑꯩ ꯏꯇꯣꯝꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯅ ꯌꯥꯗꯦ ꯕꯦꯟꯖꯥꯃꯤꯟꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯅꯤꯅ ꯑꯁꯣꯛꯄ ꯑꯗꯨꯗꯤ ꯖꯣꯟ ꯍꯣꯞꯀꯤꯟꯁꯇ ꯑꯣꯏꯅ ꯄꯨꯈꯠꯂꯛꯈꯤ ꯑꯁꯣꯛꯄꯗꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯦꯗ ꯅꯔꯁꯅ ꯅ꯭ꯌꯨꯔꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯑꯃꯠꯇ ꯆꯠꯈꯤꯗꯦ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯗ ꯅꯔꯁꯅ ꯕꯦꯟꯖꯥꯃꯤꯟꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯗꯥꯛꯇꯔ ꯍꯦꯔꯤꯁ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯗ ꯅꯔꯁꯅ ꯕꯦꯟꯖꯥꯃꯤꯟꯗ ꯌꯥꯝꯅ ꯊꯥꯖꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯔꯣ ꯑꯗꯨꯕꯨ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯕ꯭ꯔꯦꯟ ꯂꯣꯕꯦꯛꯇꯣꯃꯤ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯕ ꯌꯥꯕꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯕꯦꯟ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯁꯣꯛꯄꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯤꯗ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯗꯣꯛꯇꯔꯗꯤ ꯂꯥꯏꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯕꯦꯟꯖꯥꯃꯤꯟꯗꯤ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯍꯧꯔꯝꯗꯥꯏꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯔꯤ ꯃꯕꯨꯛꯅꯤꯡ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯐꯥꯊꯔꯒ ꯏꯪꯅ ꯇꯞꯅ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯟꯖꯥꯃꯤꯟꯅ ꯂꯨꯆꯤꯡꯗꯨꯅ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯣꯄꯔꯦꯁꯟ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯕ꯭ꯔꯦꯟꯗ ꯄꯣꯝꯈꯠꯂꯛꯂꯤꯕ ꯑꯁꯣꯛꯄ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯦꯟꯖꯥꯃꯤꯟꯅ ꯔꯥꯎꯟ ꯆꯠꯂꯤꯉꯩꯗ ꯍꯦꯗ ꯅꯔꯁ ꯂꯥꯛꯂꯒ ꯕꯦꯟꯖꯥꯃꯤꯟꯗ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯅꯪꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯀꯧꯔꯛꯑꯦ ꯕꯦꯟꯖꯥꯃꯤꯟ ꯃꯁꯥꯅ ꯃꯁꯥꯁꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯦ ꯂꯣꯅ ꯌꯥꯗꯦ ꯈꯪꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯕ ꯗꯟꯗꯤꯗꯣ ꯃꯁꯥꯅ ꯌꯥꯅ ꯂꯧꯔꯨꯅꯕ ꯗꯥꯛꯇꯔ ꯍꯦꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯗ ꯅꯔꯁꯁꯨ ꯃꯁꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯁꯣꯛꯄ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯖꯅ ꯕꯦꯟꯖꯥꯃꯤꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯗꯥꯛꯇꯔ ꯍꯦꯔꯤꯁꯀꯤ ꯑꯣꯐꯤꯁꯅꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯗꯥꯛꯇꯔ ꯍꯦꯔꯤꯁꯅ ꯆꯩꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯦꯅꯦꯖꯔꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯗ꯭ꯔꯤꯕ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯅꯣ ꯄꯔꯃꯤꯁꯟꯁꯨ ꯌꯥꯎꯗꯅ ꯅꯪꯒꯤ ꯁꯨꯄꯔꯚꯥꯏꯖꯔꯁꯨ ꯌꯥꯎꯗꯅ ꯅꯪ ꯅꯇꯣꯝꯗꯅ ꯂꯨꯆꯤꯡꯉꯒ ꯇꯧꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯁꯣꯛꯄ ꯅꯨꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯁꯤꯔꯝꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯔꯤꯌꯔꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗꯤ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯁꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯪꯂꯛꯀꯅꯤ
wahang asiga loinana mangondasu matik chaba dandi pirakani khangkhrabani aduna punamaksi masana yajarabagum wa amata ngangdana masagi maral yajana mamai non tharaga lepli adu Benjamin thajabagi onatenabada Dr. Harris na handshake taunanabagi damak Benjamin da makhut tingtholaduna hari adu lukhraba case ama asokpagi damakta nangna nasagi damakta karisu khantharuba tawdana Dr. amagi tawpham thopa mathaw matik chana tawramba adugi damakta aina nangbu hanna thagatli Benjamin di Harris ki wahai sing se tarubada masa matom da phaba thajaba ngamkhide harawbagi sungam khai laikide mathangi senasina 1985 ni haujiti Dr. Benjamin John Hopkins Hospital gi pediatric neurosurgery gi chief oire haujiti senior doctor kaya amana makoina pairiba case sing maramda Dr. Benjamin ga wa tanaba lakli mangonda gi mot launaba lakli matam asida angang nupi macha ama hospital la purakhi hairiba angang nupi macha si Rasmussen hairiba laina asina naba angang ni angang nupi macha si maming Cynthia kawi laina asina naraba angang nupi macha si haugat kangkhatpadagi horaga wa ngangba sor honba phabu ngamkhidre masa pumba sarai hobadona seizure tawi langna fanaba ngamdaba makai pangniktani i atai doctor singadi nupi macha si layeng amata leroi haraklabani maram aduna mama mapana aroiba pambai oina John Hopkins ta purakibani mathangi sindana Dr. Benjamin Cynthia gi manakta laktuna Cynthia gi phibam ningthini jenglami tanja sida Cynthia gi mama laklaga tumlibi machan pibi jenglaga yamna wajan hairi ichanupi na pothaba phangjari mana tumba matam asikaktani atai matamdadi magi seizure na maram oraga pothaba amata phangjadrabani aduna doctor magi seizure tawba control tawba ngamdaba makai masa niklibase masidabu faraklabadi haidana doctor kayana pirakpa tongan ba hidak kunthra manga charibani karigumba matamdana hidaki mayana kanman khibana mama mapa oiriba ekhoi phawa sak khangdaba yawi haiduna kamna paw tamlakli masi matungdana Cynthia gi mamana Dr. Benjamin da haijari Doctor na aigi chanupi mating amuktadi pangbiyo Dr. Benjamin su nokmi ba maithong amaga loina ingna tamna hairi nangi na chanupi mating pangnanaba aigi hek ngamjaba makhai honage mathangi sindana Dr. Benjamin medical journal kaya ama paduna research tawri Cynthia gi damakta operation tawnanaba aduga mathangi nimittana Cynthia gi mama mapa anima kaushalaga Dr. Benjamin na mama mapa ani na su gyan tananaba ingna tamna hairi miyoibege brain asi tangkhai ani thona khaidoi ye thangba saruk ama aduga oi thangba saruk ama tongan ba brain gi saruk ani sigi masa gi ba tongan mathau su leijai aduna nacha nupi gi anaba si horok phamdi brain gi oi thangba saruk asina oigadoni maram aduna Cynthia gi anaba sti kan gi harabadi Cynthia gi seizure thopam oihaliba brain gi oi thangba saruk asi operation tawduna lokthok patabani Cynthia gi mama mapana yamna pakhatchan hangai brain tangkhai ama lokthokrabadi icha nupi di kamdong na hingani Dr. Benjamin na amuk ingna tamna khumlai kari maram gi no haibadi ekhoi su khangde adubu angang gi brain gi saruk khara ekhoina lauthokiba matamda lemhoriba brain gi atai saruk sing aduna matam gi matung ina chawkhalak lauthokiba brain gi saruk sing adu masa matumda amuk mensilai aduna Cynthia gi oi thangba brain gi tangkhai ama lauthokrabasu mana angang oiribanina lauthokhreba brain gi saruk sing adu lemhoriba brain gi saruk sing aduna sodana makki menkhalakani mamana amu hanglai masina bu icha gi anaba phagadra Dr. Benjamin na khumlai fagani haina di thajai masina taba atai lambisu amata lekte adugo tawgadoriba operation asida risk khara dilai operation loirba matungda angang gi yet thang bak changi saruk khara paralyze tawrakhibasu yai wa ngang bangan maktabasu yai angang mapana mu yamna kijana hanglai asigumba operation asidi doctor na hana tawkhraba Dr. Benjamin na masada yamna confident laina khumlai aina di amukta phawa hana tawkhidri atai doctor sinadi machanupi kanba ngamlaroi hana thadok pirakhi aduga Dr. Benadi yamna risk wangba operation ama tawsi harakli Cynthia gi mama mapana su machanupi na mirol tana hingba ngamjanabagi damakta Dr. Benjamin gi operation adu tawrasi hairi matam asidadi Dr. Benjamin machanupa ani leire aduga magi nupi Candy su pregnant oiri tha su sujalakadawre mathangi ayukki pung 3:30 chatpa matamda Dr. Benjamin na Cynthia gi operation haukre Dr. Benjamin gi luching makhada ayuktagi operation torokpaduna nungthil gi pung 3:5 chalakpa matam aduada Cynthia gi oi thamba brain gi saruk tangkhai amadi lokthokpa loirami operation loiraba matungdana doctor singa Cynthia bu kauduna Cynthia bu gyan tahanana bu khonari Cynthia gi maming hanna kaujarabasu Cynthia mina kauba ngangbadi tabagum tawri adubu mamiti pangtholakte mathangi sindana Cynthia operation room dagi puthoraklaga ward ta thamlami matang asida Dr. Benjamin wajaraba mama mapabu machanupi Cynthia gi manakta kauksinbirakhi Dr. Benjamin hairi nachanupi gi operation di mai pakre adubu haujuk phawagi oinadi Cynthia gyan laktri mana gyan tarakpa matam aduda magi brain lakthokibadagi kari effect lai haibadudi amuk hana observation tawadabani
ꯗꯥꯛꯇꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯆꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯤꯞꯂꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯒ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯛꯈꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯅ ꯃꯃꯥ ꯃꯄꯥ ꯀꯧꯔꯛꯄꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯟꯊꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯤꯌꯥꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯊꯥꯒꯠ ꯋꯥꯍꯩꯅ ꯌꯧꯕ ꯉꯝꯂꯔꯣꯏꯗꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯂꯣꯏꯅꯅ ꯃꯄꯤ ꯆꯦꯟꯊꯅ ꯗꯥꯛꯇꯔꯕꯨ ꯌꯦꯡꯖꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯗꯨꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯂꯛꯏ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯍꯪꯂꯛꯏ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯄꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯒꯦ ꯗꯥꯛꯇꯔꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯔꯦꯁꯤꯗꯦꯟꯁꯤ ꯂꯣꯏꯈꯤꯕꯗꯤ ꯆꯍꯤ 3 ꯁꯨꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯁꯤꯟꯊꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯔꯤꯄꯣꯔꯇꯔꯁꯤꯡꯅꯗꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯕꯨ ꯂꯥꯏꯒꯨꯝꯅ ꯂꯧꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯅꯤꯌꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯦꯟꯗꯤꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯅꯤꯌꯥꯁꯨ ꯂꯥꯛꯈꯤꯕꯅꯤ ꯅꯣꯡꯃ ꯕꯦꯟꯖꯥꯃꯤꯟꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯀꯦꯟꯗꯤꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯏ ꯑꯗꯨꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯕꯦꯟꯖꯥꯃꯤꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯟꯗꯤꯒꯤ ꯃꯁꯥꯗꯒꯤ ꯏ ꯊꯣꯔꯛꯄ ꯎꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯀꯦꯟꯗꯤꯕꯨ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯀꯦꯟꯗꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕ ꯃꯇꯝꯗ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗꯤ ꯀꯥꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯎꯄꯥꯏ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯀꯪꯉꯥꯎꯅꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯟꯗꯤꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯊꯣꯔꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯀꯦꯟꯗꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯀꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯟꯗꯤꯗꯅ ꯀꯝꯗꯧꯅ ꯄꯥꯎ ꯑꯁꯤ ꯇꯝꯒꯗꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯀꯦꯟꯗꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯃꯅꯥꯛꯇ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯣꯅꯤꯌꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯕꯦꯟꯖꯥꯃꯤꯟ ꯃꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯃꯥ ꯁꯣꯅꯤꯌꯥꯅꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕꯤꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯀꯦꯟꯗꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯕꯦꯟꯖꯥꯃꯤꯟꯗ ꯍꯪꯂꯛꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 12:30 ꯇꯥꯔꯦ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯀꯦꯟꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯕꯗꯤ ꯀꯩꯒꯤꯅꯣ ꯕꯦꯟꯖꯥꯃꯤꯟꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯁꯤꯅ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯀꯦꯟꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯅꯠꯇꯕ ꯅꯪꯒꯤ ꯄꯦꯁꯦꯟꯠ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯤ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯨꯔꯣ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯀꯦꯟꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯊꯃꯣꯏ ꯈꯪꯅꯔꯤ ꯑꯗꯨꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯈꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯉꯁꯤꯁꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯒꯤꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯆꯥ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯎꯅ ꯎꯅ ꯃꯃꯤꯠ ꯃꯄꯥꯡꯗ ꯃꯆꯥꯅꯨꯄꯥ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯥꯛꯇꯔ ꯑꯃꯒꯤ ꯃꯊꯧꯅꯤ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯔꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯎꯔꯒ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯃꯥꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯒꯗ꯭ꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯔꯥꯎꯟ ꯆꯠꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯟꯊꯤꯌꯥꯕꯨ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯟꯊꯤꯌꯥꯒꯤ ꯔꯤꯀቨꯔꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯄꯤꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯈꯨꯠ ꯂꯥꯏꯒꯤ ꯃꯈꯨꯠꯀ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤꯁꯦ ꯃꯆꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯄꯤꯛ ꯊꯟꯒꯗꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯂꯤ ꯏꯆꯤꯛ ꯆꯤꯛꯑꯦ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯃꯥꯒꯤ ꯀꯥ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯂꯝꯕ ꯕꯦꯗꯁꯤꯠꯀꯤ ꯃꯊꯛꯇ ꯀꯦꯟꯗꯤꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏ ꯇꯩꯔꯝꯂꯤ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯊꯧꯅꯥ ꯂꯩꯅ ꯏ ꯇꯩꯔꯕ ꯕꯦꯗꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯃꯊꯧ ꯇꯧꯕ ꯃꯇꯝꯗ ꯋꯥꯗꯕ ꯑꯀꯟꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯖꯔꯨꯔꯕꯁꯨ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯕꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ ꯃꯥꯕꯨ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯥꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯖꯔꯃꯅꯤꯗ ꯄꯣꯛꯈꯤꯕ ꯃꯀꯣꯛ ꯁꯝꯅꯕ ꯐꯥꯏꯕꯣꯛ ꯑꯗꯨ ꯈꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯟꯖꯥꯃꯤꯟꯅ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝ ꯑꯗꯨꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯁꯣꯅꯤꯌꯥꯁꯨ ꯃꯆꯥꯅꯨꯄꯥ ꯕꯦꯟꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯅꯣꯡꯃ ꯕꯦꯟꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯅꯤꯌꯥꯒꯤꯗꯤ ꯃꯆꯥꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯗꯥꯛꯇꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯌꯥꯝꯕ ꯀꯔꯇꯤꯁꯅ ꯏꯟꯖꯤꯅꯤꯌꯔ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛꯇꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯉꯥꯛꯇꯅꯤ ꯃꯃꯥ ꯁꯤꯟꯊꯤꯌꯥꯅ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯖꯔꯕꯁꯨ ꯕꯦꯟꯗꯤ ꯃꯆꯥ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯔꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯃꯊꯥ ꯁꯥꯕꯒ ꯑꯅꯤꯁꯦ ꯄꯨꯟꯈ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟꯅ ꯃꯃꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯊꯥ ꯁꯥꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ
ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯁꯣꯟꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯖꯔꯃꯅꯤꯗ ꯄꯣꯛꯈꯤꯕ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨ ꯃꯥꯏ ꯄꯥꯛꯅ ꯈꯥꯏꯗꯣꯛꯅꯔꯕꯗꯤ ꯅꯪꯅ ꯅꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯁꯣꯟꯖꯔꯤꯕꯗꯣ ꯅꯪꯒꯤ ꯅꯆꯥꯒꯨꯝꯂꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯂꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯦꯟꯗꯤ ꯃꯕꯨꯛꯅꯤꯡꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯐꯥꯎꯔꯤ ꯃꯆꯥꯒꯤ ꯆꯤꯡꯅꯕ ꯅꯤꯡꯍꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯅ ꯁꯣꯅꯤꯌꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯕꯦꯟꯖꯥꯃꯤꯟ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯀꯣꯛꯇ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯌꯥꯎꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯍꯟꯅꯒꯅꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯨ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕ ꯐꯪꯒꯅꯤ ꯉꯁꯤꯁꯨ ꯁꯣꯅꯤꯌꯥꯅ ꯃꯆꯥꯗ ꯋꯥꯁꯤꯡꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯃꯆꯥꯕꯨ ꯊꯥꯖꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯂꯥꯏꯅꯤ ꯍꯥꯏꯖꯔꯕꯁꯨ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯈꯛꯇꯅ ꯃꯥꯒꯤ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯄꯨꯜ ꯁꯥꯟꯅꯔꯤꯉꯩꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯜ ꯇꯧꯔꯒ ꯖꯔꯃꯅꯤꯒꯤ ꯐꯥꯏꯕꯣꯛ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭रे ꯑꯍꯥꯟꯕꯗ ꯃꯩꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅꯕ ꯕꯦꯛꯑꯞ ꯖꯦꯅꯦꯔꯦꯇꯔ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯍꯥꯞꯆꯤꯜꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟꯗ ꯆꯪꯒꯗꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯅꯤ ꯁꯨꯅ ꯊꯝꯂꯦ ꯃꯊꯪꯗꯅ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟ ꯑꯃꯗꯤ ꯅ꯭ꯌꯨꯔꯣꯒꯤ ꯇꯣꯉꯥꯟꯕ ꯗꯥꯛꯇꯔ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯄꯥꯔꯠ ꯈꯥꯏꯗꯣꯛꯅꯔꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗꯅ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯂꯨꯆꯤꯡꯗꯨꯅ ꯇꯥꯛꯂꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯗꯥꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯄꯨꯜꯂꯒ ꯇꯧꯒꯗꯕ ꯑꯣꯄꯔꯦꯁꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯤꯛꯂꯕ ꯀꯥ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯃꯈꯣꯏ 50 ꯂꯩꯕ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯟ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯃꯃꯥ ꯃꯄꯥꯅ ꯖꯔꯃꯅꯤꯗꯒꯤ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤꯗꯣ ꯖꯣꯟ ꯍꯣꯞꯀꯤꯟꯁꯇ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯎ ꯂꯧꯅꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯣꯛꯇꯔꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯗꯥꯛꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯃꯃꯥ ꯃꯄꯥꯗ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯃꯁꯥꯗꯒꯤ ꯏ ꯊꯣꯛꯇꯅꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯈꯥꯏꯗꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯃꯤꯍꯨꯟ ꯂꯦꯞꯍꯟꯒꯗꯣꯏꯅꯤ ꯍꯥꯔꯠ ꯂꯦꯞꯍꯟꯒꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯥꯔꯠ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯁꯝꯅꯔꯒ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯗ ꯁꯝꯅꯔꯝꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯂꯣꯏꯅꯃꯛ ꯀꯛꯊꯠꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯁꯝꯖꯤꯟꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ऑपरेशन मतम कुइना चंगजरबसु ख्वाइदगी लुबा मतंगदी अंगांग अनिमकी हाथ लेफलबा मतुंगदा लाकनी अंगांग अनिमकी हाथ लेफलबा मतुंगदा सिंगलीदा ई अमता चेलरोय ई चेंद्रिङै मतंग असिदा अंगांग अनि खाइदोकनाबा मतमदा ई थोकदबा मफमसिंगदा लेरिबा सिंगली नौरी खुदमक कक्थलगा नौहौनना अमुक समजनदोनी मखा ताबा ऑपरेशन तोरपा मतमदा ई थोलक्तनबा अदु मतंग असिदा ख्वाइदगी लुरिबदी अंगांगी हाथ लेफनबा मतमदा अंगांगी मसादा ई चेलक्लरोय अदुना पुंग अमदगी हेन्ना अंगांगदा हाथ लेफनबा यारोय मरमदी पुंग अमदगी हेन्ना ब्रेनदा ई फंगलक्त्रबदी हायेंवाई तुंगदा ब्रेनदा असोकपा लाकनी अदुना ऑपरेशन असिदा ख्वाइदगी लुरिबा अखन्नबा पुंग अमसि निंगथीनबु माय पाखरबदी ऑपरेशन असि सोयदनमकि माय पाकनी पुंग अमसि मतुंगदा अंगांग अनेगी ब्रेन खाइदोकनादोनी अदुना ऑपरेशन मतमदी यामना कुइगदौरी ममा मपासु डॉक्टर हाइब प्रोसेस असिमक ज्ञान तारमी अदुना ऑपरेशन की अयाबा पिरमी मथंगी सिन असिना 1987 की सेप्टेम्बर तांग मंगानी अयुकी पुंग 3:30 चलकपा अदुवाइदा अंगांग फाइबो अनिमक खाइदोकनाबगी ऑपरेशन हौखी अहानबदा हार्ट की टीमना अंगांग अनिमक की हार्ट लेफननब ऑपरेशन हौख्रे अहानबगी टीमना मखोई मथौ हेक लोइरकपगा अंगांग की मसादा ई हेक चलक्तबगा डॉक्टर बेंजामिन लुचिंगदुना अंगांग अनिसी खाइदोकनाब मतमदा ई थोलकपा याबा मफमसिंग सिंगली नाउरी हाना लोइनमक कक्थलगा नौहौनुना अमुक मसा मसागी तोंगानबा चांगदा समजिनखी ई थोक्तनबा सेंबा लोइरबा मतुंगदना नौहौनुना अमुक अंगांगी हार्ट दु मथौ तौबा हौहनखी अंगांग मसादा ई चलनखी ई थोक्लरोय खंगलबा मतम असि खक्तदा डॉक्टर बेंजामिन अंगांग अनिमक की ब्रेन खाइदोकनरे ब्रेन समनद्रबनिना हौजिक्ति अंगांग अनिमक तसेंगना खाइदोकनरे मसी मतुंगदना प्लास्टिक सर्जन की टीम मदुना ऑपरेशन द लेंथतखिबा अमदि सोखिबा सिंग अदु फोसिनबा लुसिनबगी थबक तौरी डॉक्टर बेंजामिन लुचिंगदुना डॉक्टर अमदि नर्स की टीम 50 न पुन्ना तौखिबा ऑपरेशन असि पुंग 12 हेना सांखी ऑपरेशन लोरबा मतुंगदा डॉक्टर बेंजामिन थोरकपा मतमदि अंगांगी ममा मपानदि यामना पाखतचना डॉक्टर दे यंगलाई अदुबा डॉक्टर बेंजामिनदि नोकमीबा माइथोंग अमगलुनेना ममा मपादा हंगलाई करंबा नचाना हाना उनिंगी वहांग असिदा हरावबगी ngमखै लेखिद्रबा ममा मपानदि डॉक्टर बेंजामिन बु चेना कोलदुना कपचरी मसी मतुंगदना
पुंग कुनगनिथोय लेपगा ऑपरेशन तौरुबगी मसा पुंबा हुमांगना पुंचो चोटलबा डॉक्टर बेंजामिन वाजरबा ममा मपाबु अंगांग अनिगी मनाक्ता पुबिरखी हौजिकती अंगांग अनिमक खाइदोकनरबनिना अंगांग ओइबगी मखुत मसा मखो मखुत लेंग खोतना अंगांग ओइबगी निंगाय तौरगा कटली मचासिंगना लेंग खोतना कपलिबा मवोंग मतौदु उरुबदा ममा मपादी हरावजबदा लोरे हरावबना हेमनखिदुना ममित्तै मपी चेंथना मचागी मतौ येंगली मिमानदना समनरगा पोलपा मचासिंग तंगदु लेक्ताबा पुंसीमदा मीगा मिमानना हिंगबा ngamlani हाइबगी आशा थमजरी मसी मतुंगदना माय पाकलोबा ऑपरेशन असिगिदमक्ता डॉक्टर बेंजामिन मयाम ममांगदा थोक्तुना प्रेस कॉन्फ्रेंस अमा तौरी मयामदा नुंगायरबा पाउसी ताहल्ली डॉक्टर बेंजामिन खाइदोखरबा फाइबो अनिमक ngasisu जर्मनी दा मीगा मिमानना तंगदु लेक्ताबा पुंसी अमदा हिंगली ऑपरेशन असिगी मतुंगदा डॉक्टर बेंजामिन मकोक समनरगा पोलपा फाइबो मंगा अमगसु माय पांगना ऑपरेशन तौदुना खाइदोकनखरे मसीगा लोइनना सीजर तोइना तोइना तौबा अंगांग चाम हेनबदसु माय पांगना ऑपरेशन कया अमा तौखरे डॉक्टर बेंजामिन मागी टर्म लोइद्रिबा फाबा जॉन हॉपकिंस दा चीफ ऑफ पीडियाट्रिक न्यूरोसर्जरी ओइना थबक तौखी मसीदा सुनते डॉक्टर बेंजामिन अमदी मागी नुपी केंदीना कार्लसन स्कॉलरशिप कौबा फंड अमसु सेंगतकी फंड असिना महै मसिंगदा वातबा लाइरिक तमजनिंगबा अंगांग कया अमदा सेनगी मतेंग पीरी डॉक्टर बेंजामिन मागी होनजबा अमदी हाइथोइ सिंथोइबा अदुना महाक मसागी सुमनगी सही 53 खक्ता ngairingeda पृथ्वी ममिंग लेरबा हॉस्पिटल जॉन हॉपकिंस हाइरिबा असिगुमना हॉस्पिटल असिगी चीफ ऑफ पीडियाट्रिक न्यूरोसर्जन ओइबा ngamlibani matang sida ngasi wari losinjari wari leb phau tabi bagi damakta mayam bu thagat phongdokchari mamang episode singda like comment subscribe amadi share tobikhiba singbusu amuka na thagat phongdokchari